District Administration Kakching na Sindana Chief Medical Office Kakching amasung Kakching da laiba tongan relief camp committee singa khutsam natuna Nongmagi oiba lemna Layengbagi Camp among Ngasi Indoor Stadium Kakching da pangthokkhre. Chief Medical Officer Kakching yamakada laiba Dr. Singh Saruk yaduna pangthokkiba lemna Layengbagi Camp aduda hauzik relief camp ta leidiba mioi kaya lemna layengkhibaga loinana hidak langthaksu lemna fanganki Layengbagi Camp adu pangthokpagi matangda Kha Manipur College Girls Hostel da hangiba relief camp committee ki member mayanglamba Relief Camp ta Ladiba Singh Bu Nadagyektana Lainaba District Administration Kakching Amadi CMO Kakching na Sinbidiba Camp asi yamna afaba khongthangni Kumjali Singaniga Kunga Humdagi May Humdagi Haurakiba Laibak Thiba Kanglup ki irang asina Lanjendanduna Ladiba IDP Singna Relief Camp ta Laidakpa chahi ohum fazilakadorabani Relief Camp ta matam sangna amasung wana khangliba inmate singasi mayum-mayumda hanjinhanaba laingakna paikhalakliba thabak thorum singasi Hena Yangshin Biduna Masa Masagi Mayumda Yamna Tuna Hanjinan Bapamzai District Administration Nasu Resettlement Kitabak Yamna Kanabudi Honari Adubu Honari Basiki Matakta Karaka Hena Kana Honahaningi Kanagumalup Natraga Mui Karana Lengakna IDP Sing Resettlement Taunaba Honari Basida Ayat Apan Pinaba Honabagi Mahuta Lengakta Puna Takshin Minaduna Atuba Matamda IDP Sing Mayumda Hanjinanaba Honabada Mateng Pangminasi Hainasu Maniaimana Fongdoraki District Administration of Honariba, resettlement process, Yamna Kana, so Hanadagi, Honari, Adu, Henamuki Hena, Kungel Yangsina, Honavi, the Haraga, now coaching Setu Matam Daikoi, Mayumda, Halana Honavu Hadana, Hajaka Dugalona, Changchili Basimo process and Sidaikoi, Ganagumba, she so look Singna derailed of Wai, Masibu, Kahen by Yananaba, Changchili process, Manhan Bromdawina.